अहानबद यामना मरुइबा पाउ अमा कंगलेपाक की मेरा दगी लखोचगे सू चटनारिबा कुकी लाल्होulupsingda Niyamgi Wangmada Lupa Crore 27.38 CHEQUE खुथांगदा लौख्रे हाइबासि खांगहोउदाबरा मेघाचंद्रा Chatnariba Assembly from the Soo Chatnariba Wareb Lupa Soo Center na Laingak na suspension of operation Soo Chatnariba Kuki Lalhoulupsingda Niyamgi Wangmada Lupa Crore 28.39 gi CHEQUE खुथांगदा लौख्रे हाइबासि manipuri laingak na खांगहोउदाबरा हाइना wangkim kendrogi MLK मेघाचंद्रा na ngasi jiro awari khudongsabu lawraga hangkre magna makhata na hai in 2019 gi April thadagi 2020 gi July fawgi Soo group UPF amadi keno kadar sing da pifam thokpa tha amagi tolop oina unique biometric identification gi makhada pigadaba adu Niyamgi Wangmada Lupa Crore 28.38 ki senfam adu kadar gi mihut singda miyoi singna check adu pikibani hairi Home Department su audit asi finding tawre hairaki असिगुम्बा थबुक असि मणिपुरी लेंगक करम हाइने खंगहोद्रिबनो मसि सेंगदोकपिरउ हाइने फोंगदोखि अमरमद 0 आवर अदुइ खुदोंचाब लौरदुन उख्रुल डिस्ट्रिक्ट की NPF की MLA रामुइबाना सु इम्फाल उख्रुल लंबी असिदा मफम कयादा आइनगी वांगमदा डोनेशन की मिंगद सेल खाइब्र मरम ओइदुना जॉइन उख्रुल ट्रांसपोर्ट एसोसिएशन अमदि ट्रांसपोर्ट एसोसिएशन ना थासी की तरुकतगी लंबी असि मतम खक्तना ब्लॉकेट तौरगनी हाइरिबा असि लेंगकना यंगसिनबियु थोकलिबि इरांग असिना लेबाक खम थेंगना वानरिङै सेरक असिदा हेना अवाबा पिरगनी हाइकी लेंगकना आइन काइना लंबीदा डोनेशन तौरिबा सिंगना लौखत पयाबा थबुक लौखतनबा मरि लेनबा सिंगी मिडियंगसु सिंगसिनखी अदुगा मथंगे अपडेट असना आइन काइना चंगलपा म्यांमार मसाली सिंग तरुक सड्रेट का निफुगा तरुक की मनुंगदा सनी गे यंखै गे मपन हलहनख्रे CM ममांग सही 2023 की मे दगी सलीबा सही असगी फेब्रुवारी 23 फावबदा आइन काइना मणिपुर दा म्यांमार मसान लिसिंग तरुक सड्रेट का निफुगा तरुक संगलखी मसिगी मनुंगदा सनी गे यंखै गे मापन दिकुपना वेरिफिकेशन तौबगी थबुक सथबता नतना बायोमेट्रिक ना सिंग लौरब मतुंगदा मसागी मरमदा म्यांमार दा हलहनख्रे हाइना चीफ मिनिस्टर एन बिरेन ngasi assembly famda wahong pohung ki matamda khundrakpum kendra gi MLA TS location hanglakpa star question gi paukhum piraduna house ta phongdokre CM na makhata na house ta thamki badi lemhoriba Myanmar masa sing adu tongan ba shelter house sing da housing section na thamli अदुगा मथंगे अपडेट असना असेंबली मिफम सू हंदोकना वरेब लौखिबा बुको तुना यानिंगदा फोंदोक्तुना रैली सटख्रे मणिपुरी गवर्नमेंट कुकी लाल्होulup यूनाइटेड पीपल्स फ्रंट UPF अमसुंग कुकी नेशनल ऑर्गेनाइजेशन केनो ग लेनरिबा सस्पेंशन ऑफ ऑपरेशन सू मुथरना बहंदक मणिपुरी स्टेट लेजिस्लेटिव असेंबली द वरेब लौखिबा अदु यानिंगदा फोंदोक्तुना कम्युनिटी ऑन ट्राइबल यूनिटी ना ngasi Kangpokpi district headquarters ta kuki zomiam gi iba sobo rally ama satuna pendabagi kholaw laukhre kotuna sinduna pung kungamari gi oiba Kangpokpi district pumbada sathakiba shutdown manung da masing yamraba kuki zo community gi nupa nupi sing saruk yaduna rally sat Really, adu da saruk yakiba sing na kuki militant singalenga kasat na duna lakiba su adu handak manipuri legislative assembly from da amata oina warep lauduna su muthat na center taksin gani haiba adubu yamna kanne yaning da phongdokhi lauki warep adu yamna kanglu furup naiba amadi misang mikai naiba warep ni kuki militant singa sat na riba su lauthokpa handokpa yaroi manipuri gi tampa ki mpham sing da armed forces special power act lisingam cham pan yangkhai ga nipan amu hanna thamjin ga dabani thamjinna ba bharat leingak ta kotuna asoba thodang lauduna taksin gani haiba wafam phongdokhi अदुगा मथंगे अपडेट असना कार हुरान बाहुम गारी गा कोना पुलिस ना फगतले हौखिबे फेब्रुवारी 15 इम्फाल वेस्ट डिस्ट्रिक्ट की मफम अमदगी टोयोटा फॉर्च्यूनर अम हुरान के मे हुम गारी गा कोना इम्फाल वेस्ट डिस्ट्रिक्ट पुलिस ना फेब्रुवारी अनि द फगत पंगमले हाइरी पुलिस ना फंगबो पावगी मतुंग इन फगतलबा कार हुरान बा मिय अहुम अदुदी युमनाम अंगौ सना सिंहा सही कुनगा तरुक मैबम सनाव सावबा सिंहा सही कुनगा तरुक लाइफम इम्फाल वेस्ट अमदी इरोम जेम्स सही कुनिथोय लाइफम इम्फाल ईस्ट तगिनी हाइरी अदुगा मथंगे अपडेट असना सखंगदबा सिंगना समुरोगी LG मोटर वर्कशॉप मनकता बॉम पोखाय हेलमले समुरो अवंग लेकाय देबा LMG मोटर्स वर्कशॉप त सखंगदबा सिंगना बॉम लंगसिंदना पोखाय हेलमबता नतना नोंमै राउंड कयासु कपसिलमले हाइदिबा थौदोक सिंग अरंग नुमिदांग पुंग 13 मखायरम ताबदा थोखिबनी सखंगदबा सिंगना लंगसिलकपो बॉम अदु वर्कशॉप अदुगी ड्रेन मनकता तादुना पोखाय की हाइदिबा वर्कशॉप असि सलाम इबोहल कोबो मिय अमगिनी ngarang bom pokhai kiba adugi manakta ngasi ayuk yengsin kiba pokhai hudriba hand grenade amasu taduna leramba thengnaki bom adu kanana karigidamak langsilam kibano haibu khangba ngamdri bom pokhai kiba amadi nongmai kapsilang kiba adu bumiyoi amata asok apan yawbagi paudi leite thodok asigi matang da wangoi police na case ama loghatuna thijen pa hukre haidi अदुगा मथंगी अपडेट असना मणिपुर थोकलिबा कंगलुप अनिगी लान असिका हेना मिपाइनिंग लेते लेंगाक नसु यामना कन्न होटनरी चीफ मिनिस्टर ममांग सही 2023 की मे अहमदगी मणिपुर थोरकलिबा कंगलुप अनिगी साथिरबा लान असि का हेना मिपाइनिंग लेते मणिपुरी लेंगा के मैकेजी लान असि लोइसनरबा यामना कन्न होटनरी हाइना चीफ मिनिस्टर एन बिरेन ना ngasi assembly gi mifam gi wahang pohungi matamda opposition MLA ke ranjit na hanglap wahang gi paukhum pire duna phongdokre congress ki MLA ke ranjit na start question sani ga tara gum doi gi makhada kumja 2023 ge me ahumdagi sahi asi ge january 13 faawda manipuri kangluk irang da misam kaya sikrabage nupi kaya na angang kaya na laikhidraba
ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯈ꯭ꯔꯕꯒꯦ ꯀꯌꯥ ꯋꯥꯠꯍꯧꯔꯤꯕꯒꯦ ꯑꯃꯁꯨꯡ ꯈꯨꯟ ꯉꯥꯛꯄ ꯃꯁꯦꯟ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯑꯁꯤꯕꯁꯤꯡꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 219 ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ 9 ꯌꯥꯎꯏ ꯑꯗꯨꯒ ꯃꯤꯑꯣꯏ 139ꯅ ꯃꯤꯆꯝꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 113ꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯈ꯭ꯔꯦ ꯃꯤꯇꯣꯞꯇ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯃꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯄꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌా ꯄꯤꯕꯗ ꯋꯥꯠꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗꯨꯅ ꯄꯤꯊꯣꯛꯂꯒꯅꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯍꯥꯏꯅ CMꯅ ꯍꯥꯎꯁꯇ ꯊꯝꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ MLA K ꯔꯟꯖꯤꯠꯅ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ CMꯒꯤ ꯃꯐꯝꯗ ꯍꯪꯈꯤꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯃꯅꯨꯡ ꯃꯦ 19ꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯁꯨꯒꯅꯨꯗꯒꯤ ꯉꯥꯉꯣꯝ ꯅꯦꯕꯤꯒꯤ ꯍꯛꯆꯥꯡ ꯐꯪꯗꯕꯒꯤ ꯖꯨꯂꯥꯏ 12 ꯗ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯣꯠꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯗ ꯁꯨꯒꯅꯨ AR ꯀꯦꯝꯒ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯔꯨ ꯁꯌꯥꯡ ꯑꯣꯏꯅ ꯐꯪꯈꯤ ꯃꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ MLA K ꯔꯟꯖꯤꯠꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯉꯣꯝ ꯅꯦꯕꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯅꯨꯃꯤꯠ 4-5ꯒꯤ ꯃꯅꯨꯡꯗ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ MLA K ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯕ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯀ꯭ꯋꯦꯁꯟ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ CMꯒꯤ ꯃꯐꯝꯗ ꯍꯪꯈꯤꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ CMꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯇꯨꯅ ꯃꯩꯇꯩꯁꯤꯡ ꯁꯦꯝ ꯁꯥꯔꯣ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯀꯪꯂꯥ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯔꯛꯂꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯤꯇꯩ ꯃꯤꯌꯥꯝꯗ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯙꯞ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯐꯒꯠꯂꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ ꯂꯣꯏꯅꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯐꯥꯎꯕꯗ ꯑꯌꯨꯛ ꯄꯨꯡ 9:30ꯗꯒꯤ ꯂꯦꯞꯇꯅ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 5 ꯔꯣꯝ ꯁꯥꯟꯅ ꯆꯠꯄ LMG ꯈꯨꯠꯂꯥꯏ ꯌꯥꯎꯏ ꯍꯥꯏꯔꯤ ꯃꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯃꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯗꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯗꯣꯛꯇꯨꯅ ꯈꯪꯅꯕ ꯍꯣꯠꯅꯕꯤꯕ ꯂꯩꯔꯕ꯭ꯔꯥ ꯃꯁꯤ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯑꯌꯥꯕ ꯄꯤꯕꯗꯧꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯃꯁꯤ ꯄꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯈꯤ MLA ꯔꯟꯖꯤꯠꯅ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯍꯪꯈꯤꯕ ꯋꯥꯍꯪꯗꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 2ꯒꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯅ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯂꯛꯈꯤ ꯃꯗꯨꯅ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯈꯨꯠ ꯌꯥꯎꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤ ꯊꯦꯡꯅꯅꯕ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯈꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩꯔꯦ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ NIA ꯑꯃꯗꯤ CBIꯗ ꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄ꯭ꯔꯨꯐ ꯌꯥꯎꯗꯅ ꯍꯥꯎꯁꯇ ꯊꯝꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯆꯤꯡꯅꯕ ꯂꯩ ꯃꯗꯨꯅ ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯣꯈꯥꯏꯍꯧꯗꯕꯁꯤꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯀꯥꯡꯕꯨ ꯊꯥꯗꯨꯅ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯊꯤꯖꯤꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯁꯨꯒꯅꯨꯗ ꯀꯨꯀꯤ MMG ꯀꯥꯞꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯈꯣꯏꯗ ꯀꯥꯞꯂꯛꯄꯅꯤ ꯍꯥꯏꯕ ꯂꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯤꯖꯤꯜꯂꯒ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ CMꯅ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯃꯥꯟꯗꯣ ꯑꯃꯗꯤ IRB ꯀꯥꯡꯕꯨꯅ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯡ ꯀꯟꯕ ꯃꯐꯝꯁꯤꯡꯗ ꯆꯪꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯁꯨ ꯂꯧꯈꯠꯂꯤ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯔꯤ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯆꯞ ꯆꯥꯅ ꯊꯥꯖꯤꯟꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯣꯔꯦꯗꯁꯨ ꯄꯦꯔꯥ ꯀꯃꯥꯟꯗꯣ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯍꯟꯗꯛ ꯆꯨꯔꯥꯆꯥꯟꯄꯨꯔ DC ꯑꯣꯐꯤꯁ ꯑꯃꯗꯤ SP ꯑꯣꯐꯤꯁꯅꯆꯤꯡꯕ ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯁꯨ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯧꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ CMꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯨꯟꯅ ꯖꯣꯏꯟꯠ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯂꯩꯉꯥꯛꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯍꯥꯎꯁꯇ ꯊꯝꯈꯤ ꯚꯤडिꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ